आकाशवाणी इम्फाल वाहेंगबम राजेश न पाव पाजरी अहनबद मरोइब पाव ऐतिहासिक ओरब खोंथांग अमद मणिपुर की ख्वाइदगी लीरब तंपाकी लालौलुब UNLF का केंद्र अमसुंग मणिपुर सरकार का शांति यानची अमंगसी सही तौनक्रे गृह मंत्री अमित शाह हाइरी यानबा असिना अवांग नोंपोक लमदम की नहासिंगदा हेना फब तुंगी पुंसी फंगनबा अमसुंग पुन्ना चौखटमिनबगी प्रधानमंत्री की मंगलान अदु मंगफाउना हनबगी सिंगथानिंगाई ओइबा माइपाकपा अमनी मुख्यमंत्री नोंथोमम बिरेन हाई खोंथांग असिना मणिपुर अमसुंग अवांग नोंपोक लमदम पुनमक्ता नुंसी चानबा अमसुंग नुंगाई याइफबा पुरकपा ngamlagani मियामना मित दान तौबगी अकीब लेतना मित की दरकार लेबा मियोय सिंगिदमक खंदुना मित दान तौबिनबा हक्सेल मंत्री डॉक्टर सापम रंजन अपील तौरी अमसुंग सरकारना PMGKAY की मखादा मियोय अमममदा चेंग किलोग्राम मंगा मंगा लेमना पीबा स्कीम जनवरी अमदिगी हौरगा सही मंगा सांगदोकले ऐतिहासिक ओरब खोंथांग अमदा मणिपुर की ख्वाइदगी लीरब तंपाकी लालौलुब यूनाइटेड नेशनल लिबरेशन फ्रंट UNLF का ngasi नई दिल्लीदा केंद्र अमसुंग मणिपुर सरकार का शांति की यानचे अम सही तौनक्रे शांति की यानचे सही तौनबगा लोइनना सही हुंफु चुपना चथरकपा खुलाई पाइबगी इहौ लोइसिल्ले सोशल मीडिया थागलप वारोल अमद गृह मंत्री अमित शाह हाई लुब असिना हिंसा थादोक्तुना जाति की अपुनब इसेल तिल्लगी हाइना यारे मांगहाई ngasi UNLF ना शांति की यानसे सही तौबगा लोइनना सरकार अवांग नोंपोक लमदमदा मतम चुप्पगी ओइना मपुंग फाना शांति थमदबा होनरिबा अदुदा अनौब पंदुब अमा हापचिल्ले सिरी सहाना मखोइबु गणतंत्र की थौरांगदा याउसिल्लकपा अदुदा तरामना ओक्लदुना शांति अमसुंग चौखटपगी लंबिदा मखोइबु खोंसत अदु माइपाकपा ओइरसनु हाइरी गृह मंत्री नाई मसी अवांग नोंपोक लमदमगी नहासिंगदा हेना फबा तुंगी पुंसी फंगनबा अमसुंग पुन्ना चौखटमिननबगी प्रधानमंत्री की मंगलान अदु मंगफाउनहनबगी सिंगथानिंगाई ओइबया माइपाकपा अमनी मुख्यमंत्री नोंथोमम बिरेनसु सोशल मीडिया थागपा वारोल अमदा राज्य की ख्वाइदगी लीरबा लालौलुब अमना हिंसा थादोक्तुना शांति की लंबीदा खोंगदादुना गणतंत्रबु यारे अमसुंग जाति की अपुनब इसिल तिल्ले मांगहाई UNLF ना नई दिल्लीदा शांति की यानचे सही तौनदुना अखोइना अवांग नोंपोक लमदमदा मतम चुप्पगी ओइना शांति थमनबा होनरिबा अदुदा अनौब पंदुब अमा हांगदोकले श्री बीरेन हाई प्रधानमंत्री नरेंद्र मोदी ने अवांग नोंपोक लमदमबु नुंगाई याइफबा शांति लेबा लमदम अमा ओहेनबा हनबा लेतना होनरकपा अमसुंग मंगजरकपा मंगलान अदुना मसी ओइथोक हनबने पुन्ना होनमिनबा असिना मणिपुर अमसुंग अवांग नोंपोक लमदम पुनमक्ता नुंसी चानबा अमसुंग नुंगाई याइफबा पुरकपा ओइरसनु हाइरी लेबाक असिगी रेलगाड़ी यौब मफमसिंगदा थबक तौरिबा सिनमीसिंगी यूनियन भारतीय रेलवे माल गोदाम सामरिक संघ BRMGSS की मणिपुर की ऑफिस राष्ट्रीय प्रभारी मनोरंजन कुमार खुराई थांजम लेकाई हांगदोक्रे थौरम अदुगा मरी लेना भारतीय रेलवे माल गोदाम सामरिक संघ मणिपुर की प्रेसिडेंट प्रवीण मैस्नाम हाई मणिपुर लेरिबा रेलवे की सिनमी सिंगदसु लेबाक असिगी रेलवे की सिनमी सिंगना फंगलिबा हक अदु सब मानना फंगनबा होनगनी भारतीय रेलवे माल गोदाम सामरिक संघ असी भारत की रेलगाड़ी यौब राज्य सिंगी सिनमी सिंगी ओइबा यूनियन अमनी लेबाक असिगी ओइना यूनियन असिगी मेंबर मसिंग असी चौराना लाख 8,50,000 रोम लई मणिपुर की ओइनसु हौजिक फावबदा मेंबर चहुम की मथक्ते लेरे ngasi मक्सु रेलवे की लेबर अयामना कंट्रेक्टर सिंगी मखादा थबक सुबना मरम ओइरगा सेल थुंगी खुदोंगचादबा क्या मायोकनरी मसीना मरम ओइरगा यूनियन असिगी मेंबर सिंग असी रेलगाड़ी की कर्मचारी अमगुम फंगफम थोकपा हकसिंग फंगनबियु हाइना ngasi फावबा तक्सिनदुना लाक्ली अमरोमद भारतीय रेलवे माल गोदाम सामरिक संघ की नोंमगी मिफम अमा यूनियन असिना सेंदुना इम्फाल की पैलेस कंपाउंड लेबा मणिपुर स्टेट फिल्म डेवलपमेंट सोसाइटी की ऑडिटोरियम दा ngasi पांगथोक्रे कुकीजो की सिविल सोसाइटी ऑर्गेनाइजेशन सिंह सिंधुना ngasi चुराचानपुर जिला द मियांगी रैली चटक्रे अखोई की चुराचानपुर पावी फ्रांसिस सोंगातेन हाई रैली असी जिला असी पब्लिक ग्राउंड की हौदुना तोंगान तोंगान मफम सिंह फाउदुना चलबा मतुंगदा मियांगी ओबा मिफम अमा पांगथोकी तुंगदा डिप्यूटी कमिश्नर मेमोरेंडम पिसिनकी अखोई मोरे पाउमी लैसांगतेम ब्रोजेंद्रो हाई रैली असी ngangkhoi शहर मोरेददी DC न चटप याबगी अयाबा पीदबदगी चटखिद्रे कांगपोपी की पाव पलदुना अखोई की पाउमी बालगोनी सिंगसिन हाई जिला असिदी रैली असी नुते कैलहांग इमाम कैथेलदगी DC कॉम्प्लेक्स फाव चटकी
Amarom da rally asi district magistrate singi ayaba yauduna chatpa yaroi haina raija police na haibaga loinana pamdaba thokdok sing thorokpa thingnaba darkar laiba thabak sing lokhatnaba mari lainaba jila singi SP singda khanganba laikhrabani Kuki Jogi Civil Society Organization singna pangthokiba rally asi Jiribam jila dadi chatkide jila asigi mayol oriba Babu Parada mahoksagum lalon itiki thabak adumak chathaki hari Imphal West Imphal East amasung Chawal jila da Hayeng ayuk pung mga digi numidang pung tara phawa curfew komthokani aduga Bisnupur amasung Kaksing jilagi orindi ayuk pung mga digi numidang pung nipan phawa curfew komthokani Imphal West ki Uchiwa awang laikai gi mayai lambi mapanda nauna saba ima ayang lay makaithel ngasi Maniko gi chairman amasung mayang Imphal Kendra gi MLA Kongkham Robindrona miyam da kutsinakre Mafam asida matam kuinadagi kaithel leitabana kaithel phambi singna lambi mapanda pot yonduna awaba mayoknaramba adu kaithel sang asina nongju nongsa matamda awaba khara makaidi koklagani haina kaithel phambi amana phongdorokle Mukhyamantri Nongthomam Biren gi miyang makhada Loktak Part ki phumji sing thengbagi thabak paikhali Loktak Development Authority na medicine sing putoktuna amadi Raija gi fishery bibagna achangba sempham sing putoktuna phum sembagi thabak chathari phum sembagi thabak asi chahi 15 gi matungda nahona na paikhalakpani hairi Tagmu Part ki mapanda tariba khul singi miyoi singi oinadi Loktak Part asi senda lambi ama oiribani adumoinamak haukiba matam khara asida tau amadi atai pambi sing kai hena haujilakpana Part asigi isingda molalakpada natana ising degi sandorokpa laina kya thorakle hairi miyangi awaba asi yenglaga Mukhyamantri na atuba matamda mifam ama kaugduna phumdi sing sengna ba pauktak pikibani paugi marakthana atenba break ama Chahi khudingi December 1 asi malem sinba thungna World AIDS Day gi thorom pangthoktuna lal Malengi miyam amat toina punna numit asida AIDS na maram oiraga laikhidraba miyoi singbu ningsingli amasung hai saibiga sagwana hingliba singidama lepli World AIDS Day gi thoram pangthokpaga loinana aikhoisu HIV AIDS ki langtheng asida saruk yaminasi HIV haiba virus asina mipung khudimagda sokhali masigi namkhai leite chahi laining kanglup natraga nupa nupi angang khaidi masina mi amadagi amada mathang sandokpa ngam aina dom sinari HIV test tongna bagidama aina dombu singnari kondom sisna bagidama aina dombu singnari nasabu HIV dai kanjanaba Manipuri macha ama oina be an agent of change with love Spread love, not the virus. Tabiriba Pawasi Akas Bani Imphal Dagini. Imphal gi Lamphel Pata Laiba State Ophthalmic Cell da Raija Sigi Oiba Ahanba Manipur State Eye Bank among asi Raija gi Haksal Mantri Dr. Sapam Ranjan na hangdokre. National Program for Control of Blindness and Visual Empowerment National Health Mission amasung Directorate of Health Services na sinduna pangtokiba Thauramdra Saruk Yaraduna Haksal Mantri Sapam Ranjan na hai I bank asi mathau ningthina tawnaba amasung mid udraba miyoi singda mid uhanbada mateng pangba ngamnabagidamak miyamna id dan tawbagi tangai phadaba lei mid dan tawba haibasi dan tawriba mid adu loinamak lokthokadaba natte mid adugi cornea gi sarut mache khara khaktamak lokthokadabani maram asina miyamna mid dan tawbagi akiba leitana mid ki darkar leiba miyoi singidamak khanduna mid dan tawinaba mantrina appeal tawri Panbaya badi ngasi hangdoliba I bank asi awang nongpok Bharata, Assam, Tripura amasung Mizoram gi matungda Manipur na mari subani. Raija sa toliba irang asida puning wakal pothapam khangdaba laitadaba kaya lairiba asi konaba pandamda Arogya Ayurveda Clinic amang asi Imphal gi Rims Road ta hangtokre. Clinic adu hangtokpaga iroinana Arogya Ayurveda Clinic kimapu Dr. Thinguzam Swetan hai Ayurveda gi layengna miyoiba kunaida hiram kaya da kanaba piduna lakli. Asigumba wakalon asina mang thaduna clinic asi hangdokpani. Leimarol Khorjaikol Laikol Imphal na culture amasung sahitya gi lamda saknarba miyosing da piba lifetime achievement award Chongtham Bimala Basanta Mana sahi asigi oina drama amasung film gi lamda saknairabi Khetrimayum Rasi da piragani haina Laikol na thadorpa cherol amana hairi Porompata laiba modern college da ngasigi haugduna remote sensing and geospatial information and its application in the contemporary world haiba hiramda chayol ama chupna chathagadaba faculty development program haugdokre Thoramadu University and Higher Education Vibhag ki matengna internet quality assurance cell amasung modern college ki geography department na punna sinduna pangtokpani college asigi auditorium da pangtokpa haugdopagi thoram aduda thoramdugi coordinator gi thaupubaga loinana college asigi geography
Department ki Assistant Professor Wahengbam Anjushri na hai thoram masi mahiroi sing ki syllabus da remote sensing amasung GIS ki hiram asi nauna yarokpana maram oiduna faculty singna hiram masi ki matang da khangdaba yadabagi tangai phadaba leiba aduna maram oiraga pangthokpani Thawal Jila da nauna transfer tawrakraba SP Rakesh Balwal IPS ngasi DGP Office da charge lorba matungda Thawal Police Headquarter da join tawkre SP Rakesh Balwana Jila asigi SP oina join tawre tabada Jila asigi tongan mafam singdigi lakpa maira paibi amasung miyamna DC Thawal gi get tamna thomjillaki loina na Jila asigi hanagi SP Sasi Jananda soibam gi transfer kudakta kakadabani haiba dabi sing tawki District Administration Jiribamna Vidyanagar Multipurpose Sports Complex da hangliba relief camp ta leiriba mioi singda tangai phadana changba polam sing khusinakre camp adura leiriba imung kunmanga gi mioi singda jila asigi Deputy Commissioner Krishna Kumar Lusingdana polam sing adu yenthokibani Deputy Commissioner na camp adura leiriba mioi sing maruoina angang singi mai masing tambagi maramda kupna yengsinbaga loinana angang singi awatpa amadi kudong sadaba leiriba mari leinaba singda paw pirnaba mahangna khanganki Ukrul District BJP gi oiba atuba mifam amba phamduna BJP Ukrul District Development Monitoring Committee semkre committee asina jila asida paikhaliba chakot thorangi thabak sing yangsingani jila thaki mifam aduna BJP gi wangang loi preso semerbu committee asigi convener oina hapkre tungda pangthopa pawgi mifam amada convener preso simrena Ukrul amasung Kamjong jila da BJP na lusingba Manipur sarkar na paikhaliba chakot thorang singbu thagatpa phongdokki Akasbani Imphal ki paw tabiri Sarkar na Pradhan Mantri Garib Kalyan Anna Yojana PMGKAY mathang chahi gi January amadagi hauraga chahi manga sangdokle scheme masigi magada lebak asigi lairaba mioi koti marphu mathoi henbada tha amagi oina cheng kilogram manga lemna piri Nedili da pawmi sing da wangang mada Kendra gi Information amasung Broadcasting Mantri Anurag Singh Thakur na Kendra gi Mantri Mandal gi warep adu laukthokibani Kendra gi Mantri Mandal na nupi self help group sing da drone pinaba Central Sector Scheme ayaba pikre Mantri nai scheme masigi makhada khangalaba nupi self help group singda lisingani kulumdoi kunmari dagina lisingani kunmanga kuntarukta drone lising tara manga pigani drone sing asi low singi lamda sinabani Internet Quality Assurance Cell IQA sina Department of Physical Education Southeast Manipur College Sandel na sinduna college students monitoring initiative makada college assistant numin ini chupna chatharakiba health and fitness camp loisingkre Manipur Sarkar gi University and Higher Education Vibhag ki sentang makada chatakiba camp adu loisinbagi thoromda District Hospital Sandel gi pathologist Dr. SB Chukchung Moyon Dr. Adinpa Chara MD Anesthesia amadi PIC Komla Thabigi MO na resource person oina saruk yaki Kaksingi MLA Mayanglamung Ramesor na ngasi Kaksing Chumak Laikai Panjau Lambi Kaksing Chumak Laikai Victoria School Pareng amasung Kaksing Maka Low Jim Pareng da paper block thaduna semjin ba lambi sing miam da khusin nakre Rongmai Naga People's Organization gi nauna thau pugadaba sing ngasi khankre Imphal gi Tarung Community Hall da pangthopa thoram amada None Jila gi Khopum gi Siri Sangmanglung Kamaibu Organization asigi President oina khankre English singani kulumdoi kuntaruki oina thau pugadaba atai mioi manga amasu ngasi wasak lauki Uttar Pradesh ki Ghaziabad chathariba kunipan suba Hero Senior Women's National Football Championship ki ngasi gi match ta Manipur na Chhattisgarh bu Panjil ahum chinoda toikre All Manipur Traditional Bell Wrestling Association Sindura Mangarak Suba State Level Traditional Bell Wrestling Championship Lisingani Kulumdoi Kunmari Pangtholagani Championship asi December manga dagi Imphal gi Kumbal Lampak Sports Complex gi Judo Hall da pangthokani International Boxing Association gi meyang makada Armenia da chathariba IBA Junior World Boxing Championship gi kilogram humpu humdoi gi kangupta Bharat ki mahut siliba Manipur gi boxer Moirangtheng Kabiras quarter final changkre Manipur Master Athletic Association ki office bearer sing khanabagi dama pangthokkiba makal mathang sahi gi February mamang phawbada laukthokpinaba Manipur Master Athletic Association na khangalakli aroibada maroiba paw ऐतिहासिक और खोंगथांग अमद मणिपुर की ख्वाइदगी लीरब तंपाकी लालोलोप UNLF का केंद्र अमसुंग मणिपुर सरकार का शांति की यानची अमंगसी सही तौनक्रे गृह मंत्री अमित शाह ना हारी यानब असिना अवांग नोंपोक लमदंगी नहासिंग दे हेना फबा तुंगी पुंसी फंगनब अमसुंग पुन्ना सखोट मिननबगी प्रधानमंत्री की मंगलान अदु मंगफाउ नहनबगी सिंगथानिंगै ओइबा माइपाकपा अमनी मुख्यमंत्री नोंथोमन बिरेन हाई खोंगथांग असिना मणिपुर अमसुंग अवांग नोंपोक लमदम पुनमक्ता नुंसी चानबा अमसुंग नुंगाई याफबा पुरकपा ngamlagani
Miyamna mid dan tawbagi akiba leitana mid ki darkar laiba miyoi singidamak khanduna mid dan tawbinaba Haksel Mantri Dr. Sapam Ranjan na appeal tawri amasung sarkar na PMGKAY gi makada miyoi amamam da seng kilogram mga lem na piba scheme January amadigi hauraga sahi mga sangdok le. Paulo Jare.